ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯕꯪꯂꯥ ꯇꯤꯜꯂꯥꯗ ꯂꯩꯕ ꯌꯥꯝ ꯋꯥꯖꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝ꯫ ꯌꯨꯝ ꯁꯥꯍꯟꯕꯒꯤꯗꯣ ꯃꯤꯁꯇ꯭ꯔꯤ ꯀꯔꯝꯕ ꯃꯤꯁꯇ꯭ꯔꯤ ꯇꯥꯟꯅꯕ, ꯑꯗꯨꯗꯒꯤꯗꯤ ꯃꯤꯁꯇ꯭ꯔꯤꯒꯤ ꯑꯁꯨꯃꯜ ꯀꯌꯥꯅꯣ, ꯑꯗꯩꯗꯤ ꯀꯔꯤ ꯀꯔꯤ ꯆꯪꯒꯅꯤ ꯍꯥꯏꯕꯗꯣ ꯍꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯤ꯫ ꯏꯇꯩꯃ ꯍꯣꯏꯁꯤꯗ ꯀꯣꯟ ꯐꯦꯡꯉ ꯂꯩꯔꯝꯃꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡ ꯀꯌꯥꯅ ꯉꯔꯥꯡ ꯑꯩꯅ ꯁꯦꯝꯖꯈꯤꯕ ꯋꯥꯄꯥꯎꯗꯨ ꯌꯦꯡꯕꯤꯔꯒ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ꯫ ꯃꯁꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯊꯃꯣꯏꯗꯒꯤ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯑꯗꯣꯝꯒꯤ ꯃꯃꯤꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯪꯉꯤ, ꯂꯩꯐꯝꯁꯨ ꯏꯁꯣꯔꯅ ꯈꯪꯉꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯕꯤꯌꯨ꯫ ꯃꯌꯥꯝ ꯃꯅꯨꯡꯁꯤ ꯑꯝꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯐꯪꯕꯤꯔꯒꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ꯫ ꯌꯥꯝ ꯋꯥꯖꯔꯕ ꯏꯃꯨꯡ ꯑꯃꯅꯤ, ꯂꯩꯖꯗꯕ꯫ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯦ, ꯑꯁꯤ ꯃꯣꯏꯒꯤ ꯌꯨꯝꯗꯨꯅꯤ꯫ ꯃꯣꯏꯒꯤ ꯌꯨꯝ ꯑꯗꯨꯅꯤ, ꯑꯁꯤꯗ ꯊꯣꯡꯉꯒ ꯃꯌꯥꯝ ꯆꯥꯔꯤꯕꯅꯤ ꯆꯥꯛꯁꯦ꯫ ꯑꯗꯣ ꯑꯌꯨꯛꯀꯤ ꯀꯩꯁꯨꯝ ꯆꯥꯔꯝꯗ꯭ꯔꯤ ꯃꯌꯥꯝ, ꯄꯨꯡ 9:30 ꯇꯥꯔꯦ꯫ ꯁꯤꯅꯤ ꯃꯌꯥꯝꯁꯦ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯗꯣ ꯍꯧꯖꯤꯛ ꯁꯤꯅꯤꯁꯦ ꯃꯌꯥꯝ꯫ ꯃꯊꯛꯀꯥꯁꯦ ꯂꯣꯏ ꯍꯣꯔꯦ, ꯍꯧꯖꯤꯛ ꯅꯣꯡ ꯆꯤꯡꯒꯤ ꯃꯇꯝꯁꯨ ꯂꯥꯛꯑꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯌꯥꯝ? ꯁꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯀ꯭ꯂꯥꯁ 9 ꯇꯝꯕ ꯇꯝꯕꯤ ꯑꯃꯒ, ꯅꯨꯄꯥ ꯃꯆꯥ ꯑꯃꯒ, ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯏꯇꯩꯃꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯅꯤ ꯂꯩꯔꯤꯁꯦ꯫ ꯊꯣꯛꯄꯁꯦ ꯃꯌꯥꯝ ꯐꯛꯂꯥꯡꯒꯁꯦ ꯂꯣꯏ ꯍꯣꯗꯅ ꯇꯧꯔꯤꯁꯦ ꯃꯌꯥꯝ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯣ ꯀꯅꯥꯁꯨ ꯋꯥꯅꯤꯡꯕ ꯌꯥꯎꯗꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯀꯌꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ, ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯃꯌꯥꯝ꯫ ꯑꯗꯨꯒ ꯐꯃꯨꯡꯁꯤꯁꯨ ꯃꯌꯥꯝꯁꯦ, ꯐꯃꯨꯡꯁꯦ ꯀꯩꯅꯣ ꯇꯧꯔꯦ, ꯑꯩꯈꯣꯏꯒꯤ ꯄꯤꯛꯑꯦ ꯃꯌꯥꯝ ꯐꯃꯨꯡꯁꯦ꯫ ꯑꯗꯨꯅ ꯁꯤꯁꯨ ꯑꯃꯇꯪ ꯌꯣꯠꯄꯤꯅ ꯐꯨꯖꯟꯅ ꯇꯧꯅ ꯌꯥꯒꯗ꯭ꯔꯥ? ꯁꯣꯟꯒꯤꯁꯤꯁꯨ ꯃꯈꯣꯡ ꯌꯥꯎꯗꯦ ꯃꯌꯥꯝꯁꯦ, ꯍꯥꯏꯊꯔꯤꯁꯦ꯫ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯒ ꯒ꯭ꯌꯥꯁ ꯆꯨꯂꯥ ꯑꯃꯒꯁꯨ ꯂꯩꯕꯤꯅꯕ ꯇꯧꯒꯦ ꯃꯌꯥꯝ, ꯇꯧꯖꯒꯦ꯫ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯉꯝꯖꯕꯅꯤ꯫ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯉꯝꯖꯕꯅꯤꯀꯣ꯫ ꯑꯗꯣꯝꯒꯤ ꯌꯥꯝ ꯆꯥꯎꯅ ꯏꯁꯣꯔꯅ ꯑꯗꯣꯝꯒꯤ ꯃꯊꯛꯇ ꯕ꯭ꯂꯦꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯍꯩꯊꯕꯤꯕ ꯑꯣꯏꯁꯤ꯫ ꯑꯁꯤꯅꯤ ꯏꯇꯩꯃꯗ ꯁꯤꯅꯤꯁꯦ, ꯃꯀꯣꯛ ꯈꯔ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯕꯛ ꯅꯨꯡꯕꯛꯇꯤ ꯑꯗꯨꯝ ꯇꯧꯏ꯫ ꯑꯗꯣ ꯃꯌꯥꯝ ꯌꯨꯝꯁꯦ ꯈꯔꯒ ꯍꯥꯟꯅꯒꯤꯁꯤ ꯌꯥꯝ ꯄꯤꯛꯄꯀꯣ, ꯑꯗꯨꯅ ꯈꯤꯇꯪꯒ ꯑꯁ꯭ꯋꯥꯏꯐꯥꯎꯒ ꯃꯌꯥꯝꯁꯦ ꯈꯔ ꯂꯥꯞꯅ ꯈꯤꯇꯪ ꯆꯥꯎꯍꯟꯕꯤꯔꯒꯦ꯫ ꯑꯗꯒꯤꯗꯤ ꯃꯃꯥꯡꯁꯤꯁꯨ ꯈꯤꯇꯪ ꯁꯥꯡꯗꯣꯛꯍꯟꯕꯤꯔꯒꯦ ꯃꯌꯥꯝ ꯌꯨꯝꯁꯦ꯫ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡꯗꯒꯤ ꯁꯥꯕꯒꯤ ꯍꯥꯏꯕꯅꯤꯗꯣ, ꯏꯕꯣꯛ ꯑꯃꯅ ꯉꯁꯤꯗꯒꯤ ꯑꯣꯏꯅ ꯖꯇ꯭ꯔꯥ ꯂꯧꯔꯣ ꯍꯥꯏꯅ ꯏꯕꯣꯛ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯍꯣꯏ ꯑꯩꯅ ꯁꯥꯟꯅꯕ ꯇꯧꯔꯤ꯫ ꯉꯁꯤꯗꯒꯤ ꯃꯈꯣꯡ ꯑꯃ ꯁꯤꯜꯂꯒꯦ, ꯑꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯃꯤꯁꯇ꯭ꯔꯤ ꯇꯧꯔꯒ ꯐꯖꯅ ꯁꯥꯔꯅꯤ꯫ ꯁꯤꯅꯤ ꯃꯌꯥꯝ ꯏꯇꯩꯃ꯫ ꯇꯤꯟꯁꯦ ꯃꯌꯥꯝ ꯑꯍꯟꯕ ꯇꯤꯟꯒꯁꯦ ꯌꯥꯗ꯭ꯔꯕꯅꯤ꯫ ꯁꯤ ꯂꯣꯏꯅ ꯇꯤꯟꯁꯦ ꯐꯛꯂꯥꯡꯁꯦ ꯁꯤꯟꯗꯣꯛꯄꯤꯔꯒꯦ꯫ ꯑꯁꯤꯒꯤ ꯌꯨꯝꯁꯤꯒꯅꯤ ꯀ꯭ꯂꯥꯁ 9 ꯇꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ, ꯑꯗꯨꯏꯗꯤ ꯃꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯃꯒ ꯂꯩꯔꯤꯗꯣ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯩ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯌꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯁꯤꯡ ꯆꯜꯂꯤ ꯍꯥꯏ ꯃꯌꯥꯝ꯫ ꯌꯥꯝ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯉꯔꯥꯡ ꯑꯩ ꯁꯤꯒ ꯂꯥꯛꯑꯒ ꯍꯟꯕꯗ ꯃꯌꯥꯝ ꯑꯩ ꯀꯞꯄꯒ ꯍꯟꯕꯅꯤ ꯃꯌꯥꯝ꯫ ꯊꯃꯣꯏꯁꯨ ꯌꯥꯝ ꯅꯧꯏ꯫ ꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯤ ꯎꯔꯒ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ, ꯑꯩ ꯂꯩꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯉꯔꯥꯡꯗꯤ ꯑꯩ ꯈꯜꯂꯝꯃꯤ, ꯑꯁ ꯑꯩ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯁꯦꯝꯒꯗꯧꯕꯅꯣ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯅ, ꯉꯝꯍꯟꯕꯤꯌꯨꯀꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯣ, ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯆꯪꯒꯗꯕ ꯄꯩꯁా ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯨꯊꯣꯛꯆꯔꯅꯤ ꯃꯌꯥꯝ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯄꯥꯅ ꯐꯥꯎꯍꯟꯕꯤ꯫ ꯃꯥꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯨꯒꯤꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯆꯪꯒꯗꯕ ꯄꯩꯁꯥ, ꯑꯦꯠꯃꯤꯁꯟꯒꯤ, ꯇ꯭ꯌꯨꯁꯟꯒꯤ, ꯆꯦ ꯀꯣꯂꯣꯝꯒꯤ, ꯑꯃꯒꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯆꯒꯅꯤ ꯃꯌꯥꯝ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯉꯝꯍꯟꯕꯤꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯃꯩꯇꯩꯅꯤ, ꯑꯗꯨꯒ ꯃꯩꯇꯩ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯩꯇꯩ ꯃꯌꯥꯡ ꯍꯥꯎ ꯍꯥꯏꯕ ꯂꯩꯇꯦꯀꯣ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯨꯡꯁꯤꯕꯅ ꯄꯨꯟꯁꯤꯟꯕꯤꯔꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯗꯣ ꯑꯩꯅ
ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕꯤꯔꯒꯦ ꯑꯗꯣ ꯉꯁꯤꯁꯦ ꯃꯌꯥꯝ ꯑꯩ ꯀꯔꯤ ꯀꯔꯤ ꯄꯨꯔꯛꯁꯤꯅꯣ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯗꯣ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯑꯩ ꯌꯨꯝꯗꯒꯤ ꯈꯔ ꯂꯥꯞꯄꯦ ꯃꯌꯥꯝ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯗꯣ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯂꯧꯕꯤꯔꯒꯦ ꯆꯦꯡ ꯅꯨꯡ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯂꯩꯇꯕ ꯏꯇꯩꯃ ꯆꯦꯡ ꯀꯀꯥ ꯆꯦꯡ ꯂꯩꯕ꯭ꯔꯥ ꯆꯦꯡꯗꯤ ꯁꯨꯔ ꯆꯥꯕꯅꯤꯅꯅꯦ ꯑꯦꯛꯗꯝ ꯆꯦꯡ ꯋꯥꯠꯂꯤꯉꯩꯗ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯇꯝꯃꯤꯕꯀꯣ ꯃꯥꯅꯤ 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 ꯑꯗꯩ ꯑꯃꯁꯨ ꯑꯃꯁꯨ ꯏꯊꯣꯟ ꯁꯨꯔꯒ ꯆꯦꯡꯗꯤ ꯁꯤꯗ ꯗꯨꯀꯥꯟꯗ ꯐꯪꯕ꯭ꯔꯥ ꯁꯤ ꯉꯥꯛꯄ ꯌꯥꯗ꯭ꯔꯕ ꯏꯇꯩꯃ ꯍꯣꯏ ꯍꯣꯏ ꯀꯩꯁꯨꯝ ꯋꯥꯔꯨꯔꯅꯨ ꯈꯪꯕ ꯏꯇꯩꯃ ꯏꯁꯣꯔꯅ ꯊꯥꯔꯕꯅꯤ ꯑꯩꯈꯣꯏꯁꯦ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯔꯅꯤ ꯆꯦꯡꯗꯨꯁꯨ ꯂꯧꯔꯨꯔꯁꯤ ꯁꯤꯒꯤ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯃ ꯁꯤꯜꯂꯒꯅꯦ ꯀꯀꯥ ꯀꯀꯥ ꯈꯩꯒ ꯆꯠꯂꯒꯅꯦ ꯆꯦꯡꯗꯣ ꯂꯧꯔꯨꯔꯁꯤ ꯆꯦꯡ ꯌꯦꯔꯨꯝ ꯃꯊꯧ ꯇꯥꯕꯁꯤꯡꯗꯣ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ ꯏꯇꯩꯃ ꯑꯣ ꯒꯦꯁꯇ ꯏꯇꯩꯃ ꯒꯦꯁꯇ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ ꯑꯣ ꯑꯩ ꯏꯇꯩꯃꯣꯏꯗ ꯍꯥꯏꯕꯤꯒꯦꯕꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯏꯂꯥꯏ ꯂꯥꯏꯔꯅꯤ ꯀꯀꯥ ꯍꯩꯕ꯭ꯔꯥ ꯑꯣ ꯑꯁꯤꯒꯤ ꯕ꯭ꯔꯥꯏꯠꯁꯤꯒ ꯏꯇꯩꯃ ꯆꯦꯡ ꯊꯝꯃꯤꯔꯣ ꯁꯣꯝꯗ ꯆꯦꯡ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦꯅꯦ ꯏꯁ 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 ꯍꯜꯂꯦꯂꯨꯌꯥ ꯑꯁꯤꯅ ꯀꯩ ꯏꯁꯤꯡꯂꯥ ꯏꯁꯤꯡ ꯆꯦꯡꯁꯨ ꯌꯥꯎꯗ꯭ꯔꯦꯅꯦ ꯂꯧꯔꯒꯦ ꯏꯇꯩꯃ ꯈꯝꯕ ꯀꯩꯁꯨꯝ ꯋꯥꯔꯨꯅꯨ ꯑꯩꯈꯣꯏ ꯂꯩꯁꯤꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯀꯩꯅꯣꯝꯇꯪ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯏꯕꯨꯡꯉꯣ ꯑꯩ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯌꯥꯝ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤ ꯑꯗꯣ ꯑꯩ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯖꯒꯦ ꯑꯗꯣ ꯑꯩ ꯈ꯭ꯔꯤꯁꯇꯦꯟꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯏꯁꯣꯔ ꯍꯥꯏꯕꯗꯨꯗꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯙꯔꯃꯁꯦ ꯃꯤꯅꯨꯡꯁꯤꯅꯤꯀꯣ ꯅꯪꯅ ꯍꯥꯏꯔꯛꯄ ꯅꯪꯅ ꯀꯞꯄꯛꯄꯒꯗꯣ ꯇꯥꯕꯗ ꯂꯩꯕ ꯉꯝꯗꯦ ꯑꯩꯅꯦ ꯄꯩꯁꯥ ꯈꯤꯇꯪ ꯌꯥꯝꯅꯗꯤ ꯂꯩꯇꯦ ꯈꯤꯇꯪ ꯊꯥꯖꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯁꯟꯗꯣꯛꯑꯦ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯍꯥꯏꯅ ꯍꯥꯏꯗꯦ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯙꯔꯃꯅꯤ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯌꯤꯁꯨꯒꯤ ꯃꯐꯝꯗ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯅꯥꯒꯥꯒꯤ ꯃꯔꯨꯑꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯑꯣꯖꯥꯁꯤꯡ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯩ ꯃꯇꯝ ꯆꯨꯞꯄꯗ ꯑꯩ ꯊꯥꯒꯠꯆꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯗ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯅꯧꯅ ꯄꯣꯛꯆꯕ ꯌꯥꯝꯅ ꯎꯕ ꯐꯪꯉꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯧꯒꯠꯄꯤꯔꯛꯄ ꯑꯗꯨꯒ ꯉꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯌꯥꯝ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯇꯧꯖꯕꯅꯤ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯅꯥꯒꯥꯒꯤ ꯑꯣꯖꯥ ꯑꯃꯅ ꯐꯣꯟ ꯇꯧꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏ ꯕ꯭ꯔꯗꯔꯅ ꯑꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥꯁꯤꯡꯗ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯔꯦꯀꯣ ꯑꯩꯈꯣꯏ ꯁꯔꯒꯗ ꯂꯟ ꯃꯔꯥꯡ ꯀꯥꯏꯅ ꯈꯣꯝꯖꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯀꯟꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯍꯥꯠꯅꯔꯒ ꯍꯥꯠꯇꯣꯛꯅꯕ ꯑꯁꯤꯗ ꯎꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯁꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯇꯨꯅ ꯊꯝꯃꯤꯕꯅꯤ ꯏꯁꯣꯔ ꯍꯥꯏꯕꯗꯨ ꯅꯨꯡꯁꯤꯕꯅꯤꯀꯣ ꯙꯔꯃ ꯍꯥꯏꯕꯗꯨ ꯅꯨꯡꯁꯤꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯒ ꯅꯨꯡꯁꯤꯅꯁꯤ ꯀꯅꯥꯒꯨꯝꯕꯅ ꯂꯥꯜꯂꯦ ꯑꯩꯈꯣꯏ ꯀꯣꯛꯄꯤꯁꯤ ꯂꯥꯜꯂꯛꯄ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯥꯏꯖꯃꯤꯟꯅꯁꯤ ꯑꯁꯤꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯕꯤꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯆꯥꯛ ꯊꯣꯡꯗꯣꯏꯔꯣ ꯏꯇꯩꯃ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯐꯝꯕ ꯌꯥꯏꯀꯣ ꯏꯇꯩꯃ ꯉꯥꯛꯇ ꯐꯝꯒꯦ ꯁꯤꯅꯤꯁꯦ ꯃꯌꯥꯝ ꯆꯥꯛꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯉꯔꯥꯡ ꯏꯇꯩꯃ ꯆꯥꯛꯁꯦ ꯀꯩꯅꯣ ꯉꯁꯤꯒꯤꯔ ꯉꯔꯥꯡꯒꯤꯔ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯃꯥꯜꯂꯦ
ꯃꯌꯥꯝ ꯀꯃꯦꯟ ꯈꯤꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ 7R ꯑꯃꯦꯟ ꯍꯥꯏꯕꯤꯔꯛꯏ ꯑꯃꯦꯟ ꯑꯣꯖꯥ ꯁꯣꯃꯣꯔꯦꯟꯗ꯭ꯔ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯛꯏ ꯅꯥꯅꯥ ꯃꯌꯥꯡꯂꯦꯝꯕꯝ Hi Kaka, God bless you. Please pray on my birthday 24th February. Please haiduna Jisu Kristana adomna pokpiba numitsi lakpasida hena adomda thawjal haithabiba oisanu adugagidi Somorendro Laisram ichanupa contact number amuktang pibiraune haiduna haibirei aigi WhatsApp number haijaramge oja WhatsApp ta oina message hana tawbiu oja unknown number yamna call lakpadagi receive tawba ngamjade number haijarake 8471929423 8471929423 aduga si kari lamdano ibungo hai oja se Assamgi akhoi Kasar district ki manungda leiba Silchar doja Silchar gi manakta Bontarapur haina khun ama lei yam chawba khunni maitei ngata taba aduga sigi akhoi khungi mayam oja aidi mai lekai haibaduga gini Bangla Tila haina khara lapi aduga leiba maitei ki khunni oja mamangda sigi iteimoi sumai lei habse ai khangde ꯑꯩꯉꯣꯟꯗ ꯏꯕꯣꯛ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯝꯇꯪ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯉꯔꯥꯡ ꯎꯕꯗ ꯌꯥꯝꯅ ꯊꯃꯣꯏꯁꯦ ꯁꯣꯛꯈ꯭ꯔꯦ aduga Mohan Lamthaka haibako Ishorna moi imungi awabadu ubire amen haiduna haibire amen amen achumani Ishorna ubire aduna akhoi thabirakpani Ishorgi macha kayana mateng panghanbirakpani mayam yam nungsi Jisu Kristagi nungsibase asukki matik amana waba matamda mayamna mateng pangbagi sigi habit se yam phaba mayam ko yam phaba unity oibase asinani mayam se hotnaraga nate ekoi farase haiba nataba maramdi Bible hariba larik se mafam punamakta lei thajaba punamakta lei Bible duna iri nungsiu kokpiu awabada mateng pangu yanaraga chaw setmino haibado ꯑꯩꯈꯣꯏꯗ ꯊꯃꯣꯏꯗꯒꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯃ ꯂꯩ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯐꯝꯖꯔꯤꯕꯁꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕ ꯏꯇꯩꯃ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯈꯤꯕꯅꯤꯀꯣ ꯃꯥꯒꯤꯗꯃꯛꯇꯁꯨ ꯍꯤꯡꯒꯠꯈꯤꯕꯅꯤꯀꯣ ꯍꯥꯏꯕꯗꯣ ꯊꯃꯣꯏꯗ ꯐꯥꯎꯖꯔꯒꯅꯤ ꯃꯌꯥꯝ aduga Ningombam Lanchenbi oja Ishorna ojagi aningba tauruba khudingmak thunghanbiba oisanu amen haiduna haibire amen amen thagachari mayam singda kangdrai tema kangdeko mayam yengbiuse kya wana thongiba chak share tawbiu mayam ꯏꯇꯩꯃꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯃꯌꯥꯝꯁꯦ ꯁꯤꯒ ꯊꯣꯡꯉꯒ ꯁꯤꯡꯁꯨ ꯀꯥꯏꯗꯒꯤ ꯈꯨꯟꯒꯅꯤ ꯃꯌꯥꯝ ꯁꯤꯡꯁꯨ ꯀꯥꯏꯗꯒꯤꯅꯣ ꯈꯨꯟꯗꯣꯏꯁꯦ ꯁꯤꯡ ꯀꯣꯜꯂ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯆꯐꯨꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯄꯤꯛꯄ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯀꯥꯔꯦꯟ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯥꯔꯦꯟ ꯂꯩꯔꯝꯗꯦ ꯑꯣꯂꯥꯡꯊꯥ ꯃꯇꯝꯗ ꯐꯦꯟ ꯑꯃ ꯂꯩꯇꯦ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤ ꯆꯦꯡꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ Ibomcha Naurembam Khongjom Awang Laikai Kari Lamno Sibu Sare oja se kenoni oja Assamgi ko ja Silchar gi manakta leba khun Bontarapur haina ma lei oja Bontarapur dani oja se ꯏꯇꯩꯃꯁꯦ ꯆꯥꯛ ꯊꯣꯡꯗꯩ ꯇꯧꯔꯤ ꯃꯌꯥꯝ ꯀꯔꯤ ꯏꯟꯖꯥꯡ
ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯀꯣꯕꯤꯔ ꯀꯩꯅꯣ ꯇꯧꯒꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅ ꯃꯌꯥꯝ ꯁꯥꯕꯤꯔꯒꯦ ꯌꯨꯝꯁꯦ ꯍꯥꯟꯅ ꯆꯥꯎꯔꯝꯕ꯭ꯔꯥ ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯃꯌꯥꯝꯁꯦ ꯏꯇꯩꯃꯁꯤꯅ ꯍꯥꯏꯕꯤꯔꯤꯁꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯃꯣꯏ ꯑꯍꯨꯝꯇꯅꯦ ꯃꯥꯒ ꯃꯆꯥ ꯑꯅꯤꯒ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯁꯤꯕꯨ ꯑꯗꯨꯒ ꯏꯕꯣꯝꯆꯥ ꯃꯣꯏꯔꯥꯡꯊꯦꯝ ꯈꯣꯡꯖꯣꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯔꯝ ꯇꯧꯅ ꯊꯦꯡꯅꯕꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯖꯥ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯖꯩ ꯑꯣꯖꯥ ꯑꯩꯁꯦ ꯐꯥꯁ ꯐꯨꯗꯀꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯈꯛ ꯐꯝꯖꯩ ꯑꯗꯨꯒ ꯏꯕꯣꯛ ꯑꯃ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯌꯥꯝ ꯋꯥꯖꯕ ꯏꯃꯨꯡ ꯑꯃ ꯂꯩ ꯑꯗꯣ ꯃꯈꯣꯏꯗ ꯑꯝꯇꯪ ꯂꯥꯛꯄꯤꯔꯒ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯃꯥꯒꯤ ꯌꯨꯝꯗꯣ ꯑꯝꯇꯪ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯑꯩꯁꯨ ꯍꯣꯏ ꯑꯝꯇꯪ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯗꯕ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯇꯦꯡꯁꯦ ꯃꯌꯥꯝꯗꯒꯤ ꯅꯤꯖꯕꯅꯤ ꯃꯌꯥꯝ ꯇꯧꯃꯤꯟꯅꯔꯁꯤ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯍꯥꯏꯗꯨꯅ ꯁꯨꯃꯥꯏꯅ ꯈꯪꯅꯖꯕꯅꯤ ꯑꯣꯖꯥ ꯁꯤꯡꯁꯦ ꯐꯠꯇꯦ ꯏꯇꯩꯃꯒꯤ ꯁꯤꯡꯁꯦ ꯌꯥꯝ ꯀꯪꯕ ꯋꯥꯠꯄ꯭ꯔꯣ ꯆꯣꯠꯂꯦꯕ ꯃꯌꯥꯝ ꯒꯦꯁ ꯁꯤꯂꯤꯟꯗꯔ ꯑꯃ ꯂꯧꯕꯤꯗꯕ ꯌꯥꯗꯦꯀꯣ ꯁꯤꯂꯤꯟꯗꯔ ꯑꯃ ꯂꯧꯔꯅꯤ ꯏꯇꯩꯃꯒꯤ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯆꯐꯨꯁꯦ ꯑꯁꯤ ꯈꯛꯇꯔꯥ ꯑꯇꯩ ꯂꯩꯇ꯭ꯔꯣ ꯈꯔ ꯆꯥꯎꯕ ꯄꯥꯝꯕ꯭ꯔꯥ ꯐꯩ ꯅꯠꯇ꯭ꯔꯥ ꯈꯥꯡꯗꯤ ꯂꯩꯕ꯭ꯔꯥ ꯏꯇꯩꯃ ꯈꯥꯡ ꯀꯔꯝꯕꯅꯣ ꯈꯥꯡ ꯑꯁꯤꯅ ꯌꯥꯒꯗ꯭ꯔꯣ ꯈꯥꯡꯁꯦ ꯏꯇꯩꯃꯒꯤ ꯀꯣꯟ ꯀꯔꯤ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕꯁꯦ ꯀꯀꯥ ꯆꯥꯛ ꯊꯣꯡꯅꯕ ꯆꯐꯨꯁꯦ ꯈꯤꯇꯪ ꯄꯤꯛꯑꯦ ꯈꯤꯇꯪ ꯑꯆꯧꯕ ꯑꯃ ꯃꯣꯏ ꯃꯔꯤꯒꯤ ꯄꯤꯑꯦ ꯈꯥꯡꯗꯤ ꯂꯩꯌꯦ ꯈꯥꯡꯗ ꯑꯣꯠꯀꯅꯤꯀꯣ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯏꯇꯩꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯃꯊꯧ ꯇꯥꯕꯅ ꯍꯧꯖꯤꯛ ꯆꯠꯂꯒ ꯑꯝꯕ꯭ꯔꯀꯥꯟꯇꯒꯤ ꯂꯣꯏꯅ ꯆꯠꯂꯒ ꯂꯧꯔꯨꯒꯦ ꯒꯦꯁ ꯁꯤꯂꯤꯟꯗꯔꯒ ꯆꯨꯂꯥꯒꯅꯦ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯕꯥꯖꯤꯗꯣ ꯈꯪꯕ꯭ꯔꯥ ꯎꯂꯃꯣꯟꯗꯣ ꯑꯩꯈꯣꯏꯒꯤ ꯕꯥꯖꯤꯅꯤ ꯃꯉꯣꯟꯗꯒꯤ ꯁꯤꯂꯤꯟꯗꯔꯒ ꯆꯨꯂꯥꯒ ꯄꯨꯟꯅ ꯁꯦꯠ ꯂꯧꯕ ꯌꯥꯏꯑꯕ ꯃꯃꯥꯡꯗ 3,500 ꯀꯩꯅꯣ ꯂꯧꯈꯤꯕꯅꯤ 3,500 ꯀꯩꯅꯣ ꯂꯧꯈꯤꯕꯅꯤ ꯑꯁꯤ ꯃꯣꯏ ꯑꯉꯥꯡꯗꯨꯔꯥ ꯅꯥꯎꯁꯤ ꯂꯥꯎ ꯅꯥꯎꯁꯤ ꯂꯥꯎ ꯋꯥ ꯑꯃ ꯍꯪꯒꯦ ꯅꯪ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯊꯝꯃꯣ ꯁꯅꯥꯕꯤ ꯕꯤꯀꯥꯁ ꯀꯧꯕ꯭ꯔꯥ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯀ꯭ꯂꯥꯁ 5 ꯀꯥꯔꯕꯣ ꯑꯣ ꯅꯣꯏ ꯌꯨꯝꯁꯦ ꯀꯀꯥꯅ ꯁꯥꯕꯤꯔꯒꯦꯀꯣ ꯅꯣꯏ ꯌꯨꯝꯁꯦ ꯂꯩꯕꯁꯤꯗ ꯅꯪ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯃꯇꯝꯗ ꯀꯤꯕ꯭ꯔꯣ ꯁꯤ ꯀꯀꯥ ꯌꯦꯡꯉꯨꯁꯦ ꯀꯥꯏꯅꯣ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯃꯇꯝꯗ ꯀꯤꯕ꯭ꯔꯣ ꯀꯤꯗꯦ ꯀꯤꯔꯨꯔꯅꯨꯀꯣ ꯀꯀꯥꯅ ꯁꯥꯕꯤꯗꯧꯔꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯀꯀꯥ ꯑꯩꯒ ꯅꯥꯎꯁꯤꯒ ꯗꯨꯀꯥꯟ ꯆꯠꯂꯨꯒꯦ ꯗꯨꯀꯥꯟ ꯆꯠꯂꯒꯅꯦ ꯀꯀꯥ ꯍꯣꯏꯒꯤ ꯆꯦꯡꯒ ꯅꯪ ꯕꯥꯏꯛ ꯃꯅꯤꯡ ꯇꯣꯡ ꯉꯝꯒꯅꯤꯀꯣ ꯆꯦꯡꯒ ꯌꯦꯔꯨꯝ ꯈꯔꯒ ꯑꯗꯩꯗꯤ ꯀꯀꯥ ꯍꯣꯏ ꯆꯥꯅꯕꯅꯦ ꯑꯩ ꯄꯨꯔꯒ ꯂꯥꯛꯀꯦ ꯏꯇꯩꯃ ꯍꯧꯖꯤꯛ ꯌꯦꯔꯨꯝ ꯊꯣꯡꯉꯨ ꯈꯪꯕ ꯆꯦꯡꯗꯣ ꯁꯤꯗꯩ ꯂꯧꯁꯤꯔꯥꯅ ꯈꯜꯂꯤꯕ ꯁꯤꯒ ꯂꯩꯕ꯭ꯔꯥ ꯀꯅꯥꯗꯩꯅꯣ ꯑꯩ ꯌꯥꯎꯗ ꯌꯥꯔꯣꯏ ꯌꯥꯔꯣꯏꯗ꯭ꯔꯥ ꯀꯥꯏ ꯌꯥꯎꯗꯒꯦ ꯅꯪ ꯂꯩꯔꯝꯃꯨ ꯑꯥ ꯑꯗꯣ ꯑꯁꯤꯁꯦ ꯑꯥ ꯀꯩꯅꯣ ꯑꯝꯇ ꯁꯤꯠꯀꯣ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯉꯥꯏꯈꯣꯀꯣ ꯀꯌꯥꯝ ꯂꯥꯞꯀꯦ ꯀꯀꯥ ꯁꯤꯗꯒꯤ ꯊꯣꯡꯒꯥꯟꯗꯔꯥ ꯃꯉꯣꯟꯗꯩ ꯂꯧꯕꯅ ꯐꯕ꯭ꯔꯥ ꯆꯦꯡꯗꯨꯒꯤ ꯖꯥꯠꯇꯣ ꯀꯩꯅꯣ ꯔꯣꯟꯖꯤꯠꯂꯥ ꯔꯦꯁꯣꯟꯒꯤ ꯌꯨꯝꯒꯤ ꯆꯦꯡ ꯂꯩꯇ꯭ꯔꯅꯦ ꯑꯣ ꯃꯌꯥꯝ ꯍꯨꯝꯐꯨꯇꯔꯥ ꯑꯁꯤꯒꯤꯁꯤꯅ ꯐꯕ꯭ꯔꯣ ꯀꯀꯥ ꯑꯣ
ꯃꯣꯟꯗ ꯀꯌꯥꯅꯣ ꯆꯦꯡ ꯀꯥꯇꯤꯗ ꯍꯨꯝꯐꯨ ꯇꯔꯥ ꯑꯣꯏꯗꯤ ꯃꯣꯟ ꯑꯃ ꯂꯧꯒꯦ ꯍꯥꯏꯅꯔꯝꯃꯤ ꯆꯦꯡꯗꯣ ꯃꯣꯏꯒꯤ ꯆꯦꯡ ꯂꯩꯇꯦ ꯆꯦꯡꯁꯨ ꯂꯧꯕꯤꯗꯣꯏꯅꯤꯕꯣ ꯇꯧꯔꯗꯤ ꯐꯖꯅ ꯇꯧꯕꯤꯔꯒꯦ ꯈꯪꯕꯩꯕꯣ ꯆꯦꯡꯗꯨ ꯔꯥꯏꯠ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯆꯐꯨꯗꯣ ꯑꯗꯨꯁꯨ ꯈꯪꯕꯩꯕꯣ ꯈꯔ ꯑꯆꯧꯕ ꯆꯐꯨ ꯑꯃ ꯂꯧꯕꯤꯔꯒꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯣꯕꯥꯏꯜ ꯑꯃꯁꯨ ꯂꯩꯕꯤꯒꯦꯅ ꯇꯧꯔꯤ ꯍꯥ ꯀꯞꯄꯤꯕ ꯏꯀꯥꯏꯐꯝ ꯂꯩꯇꯦ ꯑꯗꯨꯏꯁꯤꯔꯥ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯥꯏ ꯂꯩ ꯃꯣꯏꯗꯤ ꯂꯩꯍꯧꯔꯣ ꯑꯁ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯀꯣꯜ ꯌꯥꯝ ꯂꯥꯛꯁꯜꯂꯦ ꯃꯌꯥꯝ ꯍꯣꯏ 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 ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯅꯦ ꯏꯕꯣ ꯑꯩꯅ ꯂꯣꯏ ꯇꯧꯔꯅꯤ ꯈꯪꯕ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯗꯣ ꯃꯥꯒꯤ ꯆꯪꯕ ꯄꯩꯁꯥ ꯂꯨꯄꯥ ꯆꯦ ꯀꯣꯂꯣꯝ ꯈꯣꯊꯥ ꯂꯣꯏꯅ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤꯕꯣ ꯇꯧꯕꯤꯔꯒꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯆꯦꯡꯗꯣ ꯃꯣꯟ ꯑꯃꯈꯛ ꯂꯧꯕꯤꯔꯒꯦ ꯖꯦꯔꯨꯝꯗꯣ ꯃꯊꯧ ꯇꯥꯕꯁꯤꯡꯗꯣ ꯌꯨꯝ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯥꯔꯝꯗꯣꯏꯁꯦ ꯂꯣꯏꯅ ꯃꯊꯧ ꯇꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏ ꯄꯤꯔꯝꯗꯧꯔꯕꯅꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯍꯧꯒꯠꯅꯕꯒꯤ ꯒ꯭ꯌꯥꯁ ꯈꯪꯉꯤꯗꯅꯕꯣ ꯒ꯭ꯌꯥꯁꯀꯗꯣ ꯁꯤꯡꯗꯣ ꯐꯨ ꯐꯨ ꯍꯥꯏꯅ ꯀꯥꯝꯃꯤ ꯁꯤꯡꯗꯨꯁꯨ ꯀꯪꯗꯦ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯗ ꯑꯣꯏꯔꯗꯤ ꯇꯣꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯍꯧꯖꯔꯦ ꯈꯪꯕ ꯍꯥ ꯃꯥꯅꯤ 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 ꯌꯦꯡꯕꯗ ꯍꯣꯏ ꯍꯣꯏ ꯏꯕꯣ ꯀꯩꯁꯨꯝ ꯋꯥꯔꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯍꯣꯏ ꯃꯥꯅꯤ ꯃꯥꯅꯤ ꯃꯤ ꯃꯆꯥ ꯃꯥꯅꯤ 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 ꯍꯣꯏ 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 ꯕꯣ ꯃꯥꯅꯤ ꯃꯥꯅꯤ ꯅꯪ ꯅꯣꯏ ꯆꯦꯗꯤ ꯂꯥꯛꯑꯣ ꯀꯀꯥꯅ ꯂꯥꯛꯑꯣ ꯀꯀꯥ ꯀꯧꯔꯦ ꯀꯃꯦꯟ ꯑꯃ ꯏꯕꯣꯝꯆꯥ ꯃꯣꯏꯔꯥꯡꯊꯦꯝ ꯈꯣꯡꯖꯣꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯩꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯍꯥꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯕꯤꯌꯨ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤꯀꯣ ꯑꯣꯖꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯣꯏꯔꯒꯁꯨ ꯑꯁꯥꯝ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯅꯨꯡꯁꯤꯕꯁꯤꯅ ꯏꯁꯣꯔꯅꯤ ꯑꯣꯖꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯆꯔꯥꯟ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯦꯟ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯀꯨꯏꯅ ꯊꯥꯖꯅꯤꯡꯕꯅꯤ ꯑꯗꯣ ꯑꯩ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯔꯒ ꯊꯥꯖꯔꯛꯀꯦ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯗꯒꯤ ꯄꯩꯁꯥꯗꯣ ꯀꯥꯞꯀꯗꯧꯕꯅꯤ나 ꯑꯗꯣ ꯑꯩꯗꯤ ꯆꯦꯡꯗꯣ ꯃꯌꯥꯝ ꯃꯣꯟ ꯑꯃꯈꯛ ꯂꯧꯕꯤꯔꯒꯦ ꯌꯦꯔꯨꯝ ꯏꯇꯩꯃ ꯆꯥꯛꯇ꯭ꯔꯕꯅꯦ ꯀꯥꯝꯃꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯌꯥꯝ ꯋꯥꯅ ꯆꯥꯛꯁꯦ ꯊꯣꯡꯉꯤꯕ ꯃꯌꯥꯝꯅ ꯐꯦꯃꯤꯂꯤꯁꯤꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯨꯝꯁꯦ ꯁꯥꯕꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯃꯥꯅꯤ ꯌꯨꯝꯗꯣ ꯂꯩꯖꯔꯗꯤ ꯏꯇꯩꯃ ꯉꯥꯛꯇꯪ ꯆꯨꯝ ꯍꯥꯏꯗꯨꯗꯤ ꯉꯥꯛꯇꯪ ꯑꯋꯥꯕ ꯄꯣꯊꯥꯅꯕꯒꯤꯅꯤꯅꯦ ꯌꯨꯝꯗꯒꯤ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯃꯑꯣꯡꯁꯦ ꯎꯕꯗ ꯏꯇꯩꯃ ꯍꯣꯏꯗꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯄꯤꯕ ꯂꯨꯄꯥ 1,000 ꯀꯌꯥꯅꯣ ꯐꯪꯕꯗꯣ ꯐꯪꯕ꯭ꯔꯥ ꯑꯃꯨꯛ ꯐꯪꯗ꯭ꯔꯥ ꯐꯪꯗ꯭ꯔꯥ
ꯐꯪꯗꯦ ꯅꯪꯅ ꯂꯥꯡꯉꯨꯔꯦ ꯑꯗꯩ ꯀꯣꯏꯆꯦꯟ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯇꯔꯤ ꯑꯃꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯃꯨꯛ ꯀꯩꯅꯣ ꯅꯝꯕꯔ ꯍꯥꯏ ꯑꯗꯨꯝ ꯂꯩꯔꯦ ꯃꯤꯗꯤ ꯂꯣꯏ ꯐꯪꯉꯦ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯐꯪꯗꯦ ꯏꯍꯦ ꯀꯅꯥꯒꯨꯝꯕꯗꯤ ꯃꯇꯦꯡ ꯐꯪꯗꯦꯅꯦ ꯏꯁꯥꯒꯤ ꯄꯥꯡꯒꯜ ꯅꯠꯇꯅ ꯑꯃꯨꯛ ꯐꯪꯗꯦ ꯏꯁ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯁꯦ ꯑꯁꯤꯒꯨꯝꯕ ꯌꯨꯝꯁꯤꯗꯤ ꯁꯤꯒ ꯌꯨꯝ ꯄꯤꯕꯤꯒꯗꯕꯅꯤ ꯃꯌꯥꯝ ꯑꯃꯨꯛ ꯐꯪꯗꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯡꯉꯝꯃꯤꯕ ꯁꯤꯁꯤꯡꯁꯦ ꯑꯩꯅꯅꯦ ꯌꯨꯝ ꯄꯥꯟꯅꯤꯡꯉꯩ ꯂꯥꯡꯉꯝꯃꯤꯅꯤ ꯑꯩꯈꯣꯏ ꯄꯥꯕꯣꯛꯁꯨ ꯃꯁꯥꯗꯣ ꯁꯣꯜꯂꯦꯕ ꯁꯣꯟꯗ꯭ꯔꯁꯨ ꯁꯣꯜꯂꯤ ꯑꯁꯤꯗ ꯁꯨꯔꯒ ꯆꯥꯏꯕ ꯑꯩꯒ ꯑꯗꯨ ꯏꯅꯥꯎꯅꯨꯄꯤꯁꯤꯒ ꯀꯅꯥꯝ ꯌꯥꯎꯗꯕꯗ ꯏꯕꯨꯡꯉꯩꯅ ꯑꯥꯗ ꯑꯥꯏꯖꯣꯜꯗ ꯑꯃꯅ ꯅꯥꯒꯥꯇꯤꯂꯥꯗ ꯀꯂꯥꯡꯕꯗꯣ ꯑꯗꯨꯅ ꯑꯅꯥꯒꯥꯇꯤꯂꯥꯗ ꯑꯗꯒꯤ ꯁꯤ ꯏꯕꯨꯡꯁꯤꯅ ꯃꯣꯏ ꯄꯔꯤꯋꯥꯔ ꯄꯨꯝꯅꯃꯛ ꯑꯥꯏꯖꯣꯜꯗ ꯑꯩꯈꯣꯏꯅ ꯁꯨꯔ ꯆꯥꯖꯩ ꯃꯤꯁꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯦꯡꯕꯥꯡ ꯃꯨꯔꯤ ꯄꯣꯛꯇꯅ ꯇꯦꯡꯕꯥꯛ ꯈꯨꯗꯅ ꯂꯧ ꯂꯤꯡꯗꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯀꯃꯥꯏꯗꯨꯅ ꯂꯣꯏ ꯉꯥꯜꯂꯤꯁꯦ ꯏꯁꯩ ꯀꯃꯥꯏ ꯉꯥꯛꯇꯅꯤ ꯀꯥꯏ ꯀꯃꯥꯏ ꯌꯥꯎꯒꯣꯏ ꯃꯤꯅ ꯊꯝꯃꯨꯔꯝꯅꯤꯗ ꯑꯩꯈꯣꯏꯅ ꯄꯪꯉꯤꯕ ꯑꯉꯥꯡꯁꯤꯗ ꯃꯤ ꯍꯥꯟꯅ ꯊꯣꯛꯑ ꯑꯩꯈꯣꯏ ꯀꯣꯟꯅ ꯁꯥꯠꯅꯦꯅ ꯆꯍꯤꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯅꯥ ꯈꯪꯒꯩꯅꯣ ꯍꯣꯏ 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 ꯆꯦꯡ ꯂꯧꯅꯕ ꯇꯧꯒꯦ ꯄꯂꯥꯕ ꯀꯩꯅꯣ ꯂꯩꯕ꯭ꯔꯥ ꯂꯥꯛꯑꯣ ꯅꯪꯅꯁꯨ ꯂꯥꯛꯑꯣ ꯃꯌꯥꯝ ꯆꯦꯡꯗꯣ ꯀꯥꯊꯤ 10 ꯂꯧꯅꯕ ꯇꯧꯕꯤꯔꯒꯦ ꯃꯌꯥꯝ ꯏꯁꯣꯔꯅ ꯊꯥꯔꯛꯄꯅꯤ ꯃꯌꯥꯝ ꯑꯋꯥꯕꯗꯣ ꯃꯣꯏ ꯀꯌꯥꯝ ꯋꯥꯅꯤ ꯑꯋꯥꯕꯒꯤ ꯀꯣꯛꯄꯒꯤ ꯃꯇꯝ ꯂꯥꯛꯑꯦ ꯃꯣꯏꯒꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯀꯀꯥ ꯍꯥꯏꯅꯔꯛꯄ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯂꯩꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯀꯀꯥ ꯆꯠꯂꯨꯔꯁꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯍꯧꯖꯤꯛ ꯆꯦꯡꯗꯣ ꯀꯥꯊꯤ 10 ꯈꯛꯇꯪ ꯖꯦꯔꯨꯝ ꯅꯨꯡꯔꯨꯝ ꯗꯨꯀꯥꯟꯗꯒꯤ ꯈꯔ ꯂꯧꯔꯛꯀꯦ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯀꯀꯥ ꯅꯈꯣꯏ ꯁ꯭ꯀꯨꯇꯤꯗ ꯆꯠꯁꯤ